Image Paloming Tabiri Paipanapu, Taram Noksabagaloina, Kurumzari, Masiki Maru Pauda. Health and Family Welfare and Art and Culture Minister na Ayus Hospital Amasanga Grade Winana Kutramapal Suba Annual State Exhibition of Art Hodokre. Numit Humni Satakataba Integrated Farming System and Processing and Marketing thereof Hiram Lomi Singi Training Program among Asidagi Hokre. Luinana Hostel amasung boarding gi standard guidelines semnana ba Human Rights Commission na suggestion kaukre haina phaide mani na haikre. Mapungoi ba pamu pizari. Health and Family Welfare Minister L. Jantakumar na Thawal Wangmatabada leiba CMO complex ta 10-bedded Ayus Hospital amang asi sangaduna miyamda khusinakre. Masigi Ayus Hospital sangabagi thawramaduda Directorate of Ayus ki Director Dr. L. Promila Devi na thawramapu amadi Thawal ki Chief Medical Officer CMO Dr. N. Jantakumar Singh amasung State Ayus Society Manipur ki Member Secretary EC Su Oiriba Directorate of Ayus ki Additional Director Dr. Y. Lukhoi Singh na akhanaba mithung Singh oina sarubyaki Thawramaduda thoiba mithung len ki warol piraduna Minister L. Jantakumar na hai matam amada Ayus ki Dr. Singh asi second class ta leiba oina khanarambani adubu ngasidi Ayus system asi mapungfa na maning tamba oire Medical Science of India na so MBBS tambada Ayus post subject ama oina yahonnaba khanakhiba leikre Haujikti Ayus amadi allopathy asi amana amabu mateng pangnaba machimana amagumbane maramasina matam amada miyamna Sina Ayus ki doctor ni homeopathic ni Dr. Bo Dr. na haina khanaramba wakhalona do aran bani ani mioi bagi hakchang fana thamnaba amadi mioi bagi hakchang gi anaba layeng nanaba system ngaktani maramasina aikoi khudimangna ani mak chap manana respect topam thoi haiki Directorate of Ayus Lamfen Part amasong State Ayus Society na sinbang asigi sangabagi thawramaduda National Health Mission NHM Thawalgi staff sing nurse amasong asa workers sing so sarwyake manangeda lerem bakigi tabu manaramba asina Ayus ki doctor ni sina homeopathy doctor na kama happy kapse umur ni semase it is erroneous jamna arang rakhin poni adamase simoi wakhaje khaduga ani makebale Miri bagi hakjan anabani dam. Miri bagi anaba dam ni pom nam gidam. Miri bagi premature date to kandak gidam thor system materi apun yam. Lab cham mana kone to. Wei here ai yam matu kone. Manipur da leiriba art and culture si hena chawkhat hange haiba taragadi leiriba mipung khodingmak punna honaminaba ma changi mase minister khaltana leiriba department ki officers sing khaltana honabada mai pakloi haina Manipur State Art Gallery Palace Compound da Hodokibada Kuntragama Suba Annual State Exhibition of Art ki Thawramda Art and Culture ki Minister L. Jantakumar na phongdokre Mahana hai Hojik leiriba hogalagliba artist kaya sing asibu malengi thakta puthongna naba honabada mathau tai loinana thak asi yongna ba honabada makhoi support dakar tai hain su phongdoki Manipur State Kala Academy na sinduna ngasidagi August ki ani fawbada chathagada ba exhibition aduda artist kuntaret ki art sing masigi manungda nubi artist ahum yauna punna tongan ba makhal kaya gi art ki thabak kuntraga taret utkhi masigi thawram aduda Khetrigao SC MLA Nahakpam Indrajit amadi Bobby Waikom IAS Commissioner Art and Culture Government of Manipur na guest of honor amadi president oina sarubyaki Minister katana ngamai, English katana ngamai, jadi usaha katana ngamai. Kau memang jangan kamu, kau memang na high masih promotor kita kamu jangan. Promotor bukan yang kerja, kau lagi orang tu yang artis, masih nanti promotor. Kau foundation lagi na tu, hello bang, kau form mana, hello bang, kau form mana, hello bang, kau form mana. Itu rasa lebih tapi tiket kamu jangan. Macam no really moral support kau jangan sih. Actually, we need to have financial support which I'm buying. Kumalampa shooting range asi matangga chanaba maungda upgrade tawnanaba India government ki
Khelo India ki scheme makhada senthang pitharak lagani haina YAS ki commissioner na ngase Kunmapal Suba All Manipur Shooting Competition haudopagi thoramda athoiba mithunglen gi warol piraduna phongdokre mana hai handakta Manipur Rifle Association gi nauna khallaba thomi singna punna kok sungsin naraga thabak tohonningi loinana association oiba thabak thoram matam gi tung inna register society da update tawbiyo masina tungda thabak toropada hena nungaigani masigi thoramadu Bikram Huidrom social worker Nongaitem Jadumani Singh General Secretary Manipur State Panchayat Parishad amadi M Raichandra Singh President Manipur Rifles Association na akhanaba mithunglen amadi thoram mapu oina servyaki masigi competition aduda nupa amadi nupi shooter kya na servyaki matang gi ba khoi gi improvement tor ya matang silai adu handak si state asida national sports university hobdo ko na khoi gi kumana pak sida matang kari hoina khoi gi hostel moi office amadi classroom hange sigi ma khoi curriculum da shooting si yawi hai adu ma khoi na su khoi gi laiba relevancy up to date modern up to date hoina ba noina khoi project ama sar da thaje gi ministry da adu Khelo India har scheme ji makha da sanction ji tor ani har gi thaje se pire National Institute of Agricultural Marketing NIAM Jaipur ki meeting makhada Manipur Small Farmers Agri Business Consortium amadi KBK Thawal anina sinduna Integrated Farming System Processing and Marketing thereof haiba hiramda numit humni chumna sathagadaba Kunmapal dagina Kuntramathoi July fawada Lomi Singh gi oiba training program ama ngasidagi KBK Thawal gi training hall da haudokre Thawal madi Kaching District ki Lomi Kyana Saruk Yakiba training program adu haudopagi thoramatuda Agriculture Department ki Commissioner M Joy ICAR4 NEHP Manipur Center ki Joint Director Dr. L Megachandra SFAC Manipur ki Project Coordinator MS Khaidem amadi KBK Thawal gi Head amadi Senior Scientist Dr. S Jesma Ranina athoiba mithung singoina sarubyaki Agri Commissioner M Joyna haikibada lamdam amagi agriculture sector chawkat hanba haibasi yamna tangai fadaba amani health sector education sector na chingba maruiba sector kaya asida kham thengna chawkhalabasu mioibagi hakchangbu fana thambada tangai fadriba chanaba chinjaga se fahanba ngamdrabati punamak arembani ngasi chawkhalaba amadi mi gi masing hengalakpaga loinana Launaba amadi Mahi Marong Singh Thafam Lofam ase nongmagi Pisilakli Maramasina Integrated Farming System ase Tangai Fadana Mai Panganaba Honaba Haivasi Aikoi Ponomaki Taudangi Haiki SFAC Manipur ki Project Coordinator MS Khaidemna Integrated Farming Karino Masigi Kanabasing Amasong System ase Karigi Yamnamak Tangai Fadribano Haibadu Lomi Singda Paudamki KBK Thawal Complex ta Lomi Singh da Community Nursery ki Pothok Singh Agri Commissioner M Joyna Yensin K Agriculture Department da lebiriba KBK da leba ai sector is da leba koi expert sing aduga masida leba officer khuding mona ai gi yamna kari aitar tamoi sena apil to bodi so kuida amaga table da low kuida koi logi singa yamna nakka sabna la moina hainin baju priyo na aigo ngamli dum hanba aduga kari aitar system ki pakhong abo onabada leiruba area da maduda suitable loiba adu lomi sina tawma tamda thong saga da mayam ri yana tawiba Mau Infal Market Coordination Committee ge Advisor International Awardee Ibotombi Kumana High Craig Hayengdagi Kashampat Lemazam Lekai Community Hall da Mau Market Open Sale ama hangdolagani Wafam asingasi ayu Press Club da Pauni Singau Nabada Ibotombina Fongdokibani Ibotombina Makha Taraduna So Lisingani Taragamangagi July Ohumda Mau Praja Singh Kohima da Changba Yaroi Haina Tinglakpadagi Mau gi Manama Singh Haira Yonjaraga Hingjaba Singh Pot yon from later badagi lamdamasigi CSO mayam amana Infal da Purotuna Pot yon hankiba matam khara leblu roba matungda hayengdagi open sale ase hangdokadabani haiki Maugi potse yon basi kuyatongda famhanki mafam maduda pot yon bada mapal ipal thokpam later ba yauna mafam chada badagi lamfel supermarket ta hongbada potsing wat badagi mafam masida Famba Pamdabadagi, Madam Kara, Port Yon Balerki, Sarkana Maukatel Sana Naba, Jatra Singba Hun Krabasu, Tabak, Paikataba Lady.
Committee ki convener athobana haikibada maudagi Kohima chatpa se kilometer kuntaret khaktani aduga Imphal da lakpana kilometer cham sumna mapalni Kohima da changlakpa yaroi habadagi CSO singna committee semduna mau kethel famhanba aduda miyamna pamna pot leinabadagi kilometer kunga taret khak lapa mafamda pot yonbagi mahuta kilometer cham sumna mapal lapa mafamda yonbagi thajaba laikhre ekhoina pot leibada tarabadi mau madi Imphal gi marakta economic relation manglak pa yai aduga pot yon fam mafam pibiduna thajaba manghandana ba tongan tongan mafam singa hong duna pot fam phamhan ba mathau tai haiki Manipur Alliance for Child Rights MSC Aramade Child Rights and UCRY ga ABC EDO amana MSO Core Desam IFAM HRA IP aduga IRDSO aduga New Life Foundation Manipur Conflict Widow Organization Nidas Wing Manipur Childline Thawal White Angle ga kusamna duna ngase kashampat Lemazam Laikai Community Holder Mass Solidarity Meet on Child Rights ki thoram ama pangthokre thoram aduda bebisna misigi achumba langla langjin putho aduga angang singi thampham moiriba hostel singi guideline semu amasong Manipur Child Protection Policy semu haina thaba festun theki thoram aduda saryaraduna Manipur Human Rights Commission gi chairperson in charge Khaidem Manina haiki bebisna gi misi sigi matangda hoje commission na Tigat pagi thabak satharibana standard Robert tatamliba mahiroi lising ani ahungi hak manghan badi chumde bebisnagi achumba fangnana ba ikoi ningthina thigatsi aduga misi asigi matangda achumba fangnana ba honasi misi asigi matangda investigation chathaduna CBI da sinaduna tijilingai cherakta kayam kuina mahisang ase lephan gadori bano haina hangladuna numit manga tarani thingjillabasu athuba matamda hanganingi mahisang asina asum thingjinduna lerabadi mahiroi lising ani ahum lom sing hak manglagani right to education ase yamna maruiba amani masi haire haiduna bebisna gi misi ase laithoksi haibana de kana gumbana bebisna misi gi investigation loidri fawda mahi sanga se hangba yaroi haiba se khajitang khantha ningi masi gi matang da ngang sing lairik tamba yana na ba education department na silhaningi Mahana makatana hai ki bebisna misi gi matangda suo moto case ama lokale adu hairiba suo moto gi case asina Manipur lenga ki DGP da cheola hongi manungda bebisna misi gi matangda police na sathaba investigation lerabadi investigation report adu commission da yiholakata bani haikre maduna commission da investigation gi report lalaba matungda kari chathaba yabage haiba se commission na lepkani Ani subada angang singi school singi lairiba hostel amasung boarding yo ina so standard guideline ama semna baso Human Rights Commission na takre maduna September gi choichat kuntra fawgi manungda Manipur lenga ki mari leinaba education department haibade commissioner education director na angang singi school gi boarding hostel gi matangda kari semba yabage haiba suggestion commission da pirakna ba kaukre loinana mahiroi singi union sing stakeholders sing amadi parents sing angang singi regulation standard guideline na si karamna thamhaningi haibadu commission na hairakna ba khangan kre masi matam khara changadabana September kuntra fawgi manungda lenga ki amadi mahiroi singi maike degi Manipur Human Rights Commission da standard guideline ama semba yana na ba tawgadabani hainasu khangan kre Matang sida hojik Manipur da angang singi oiba state policy ama semnana ba khangan khiba chai ani surabasu masi fawda sembidi haina Manipur Alliance for Child Rights na so Human Rights Commission da masigi copy ama pirakle adu oiba tarabadi angang singi oiba state policy ama semnana ba Manipur lenga na recommendation tawnana ba khali masiga loinana investigation gi matang da di leiriba law force amadi commission na khut thingjin ba yade Masi miyamgi maraktagi su khut thingjinba yaroi miyamna miyoi ama fabinanaba hairabasu chenaba chenadaba khangdaba pangfara phaba yaroi miyoibagi haksu yengadabani haina mahana makhatana phongdokhi Mutua Museum Imphal sinduna mutua baduna Manipur amadi awa londagi ba lairik mami samlaklaba awa kate singi Lai harauba ngasi Manipur Press Club da pangthopa Manipur da lairik fanghanba thoramda puthokre lairik ase haukiba June gi tara ga nithoi da Mandalay division gi manung chana leiba
Yegi Pauda Hanboina Funkibani, Masi Toromaduda, Virgin Droning Omba, Chief Editor ISTV, M. Mobi, former President Amadi, A. Balkrishna, retired Joint Director IPR na Thoromapuina Serviaki. International Peace and Social Advancement IPSA gi President Joy Chandrana Hai, British Dominial gi Khuttagi Kanglaipak, Manipur na ningtamba fangkiban numerado ing 1994 ki August ki 13 ne. Numera segi nonghe nganbaga Kanglada chingkhatkibagi firaladu ibudo pakhang-bagi tutop mapal yauba pafal ne. South Asia gi manungda maningtamba ningthaupanba leibaga moina chahi 2,000 gi puwari leiba matam madugi Kanglaipak tangkak anirakta mikha ponba oiki. Wafam singa se yo ke shampada leiba IPSA ge office ta paumi singa unabada Jai Chandrana phongdokibani mahana hai itiasi goiraba Kanglai puwari gi tangkak singa se gi mirol na ningsing pham thoi yengna basing lantheng na duna aroiba yahip tan duna leba ki ningtamba ngalam khiba athoba singi Kongol lifam thoi makhoina pamjaramba ningtamba gi wakhalona do ningsing duna miyamna saru yabiu haina apil tawli. Kaching Police Station ki manung chana leiba Kaching YD Senapati Lekai Naurem Pareng Mapagi Sengmai Turelda mioy amagi asiba hakchang leiramle asiba hakchang adunga se nungchel pungmari rom tarakpa duaida Turelda nupa in hunduna nga fa balakpa mioy singna thengarapani hari asiba hakchang adu amuba machugi moza fure rama lili jin kongrau asangba ma seli figi bel ma fai aduga masamte na kai makut oi thangbagi kuning thauda kudo ma si hari asiba hakchang adugi masang maming khangba ngamdabana maram oiraga Kaching Police na lokhatlaba matungda Jennings ki mota thamkhre hari Tureldagi nung lengoi pekpa yaroi haiba Manipur High Court ki athingbagi mayokta tongan tongan ba mafam kayada simisingna lambi thingba yauna mafam kayada wakat mi fam duna kongjang sangsilapagi sarwa ma oina ngasi su Kachingda Kachinggi nung lengoi pektuna nomagi chara tanjariba simisingna wakat mi fam duna kongjang sangsinkhre Khamai ke apunba sinmi lumna sinduna Kaching sumanglaikai da leiba Janaram Hall mamangda chathakiba ngasi gi simisinggi wakat mi fam aduda Tureldagi nung lengoi pekpa yaroi haina Manipur High Court na thamkiba chingba leiba se sinmi meangi khalaga komthokpiu aduga sinmi singi chakhau thadat piganu aduga sinmi singi chakumai muthat piganu sinmi singi punsi kanbiu High Court ki order yabungam loi High Court ki order atubada handokpiu haiba warol sing iba placard kaya sizinaki loinana kholau kaya su lauki Wakat mi fam aduda saru yakhiba sinmi amana phongdorpada asukuiba matamasi nung lengoi pekpagi sinfam masidagi phanglakpa paisa kharana imungi chana thangna ba ichasing mai tamhanna kanna honaduna lakpani adubo handak khanghaudana Manipur gi High Court ta Tureldagi nung lengoi pekpa yaroi haina athingba thamlakpa asina chouba polumama nantharpagumna tawre haiki Hauji sopam nompam khangdaduna chakum mai mutpasu yawnare aduga ichai su mahi tamhanba ngamnaraktare athingba se lairaba sinmi aikhoigi hingbagi hak matpibani ikai khumnajariba Manipur High Court na lairaba sinmi miyambu nungsibiduna athuba matamda nunglengoi pekpa thingliba se handokpiu haina apel tawli Lengoi suriba aikoida awaba piba haibidi akoi icha isu si suraga icha isu semibani boarding la thamibani sin suraga icha boarding free holibani lengoi suba matam suringi hek thingakpadagina akoi hujikokta asuki matik akoi awaba kham thengna mayoknare haibidi sui suraga akoi chaba thakpa icha isu loina semibani masi athuba matamda khongjang ase handokpiu akhoida awaba pibiganu awchini akhoida awaba pibiganu sina maram oiraga akoi thengna waba akoi mayoknare Hauji goiriba Thawal Turel gi phibam gi matangda miyang goiba mifam ama ngase Thawal Mela Ground da pangthokre Thawal River Conservation Committee amadi All Thawal apunba mera paibi lup ani na sinduna pangthokhiba ngase gi miyang gi mifam aduda Thawal Turel gi na yetta khundariba khul singi masak naiba scholar sing mera paibi lup singi luchingba singna thorom mapu sing Waina saruk yaki loinana mahiroi sing amadi masing yamlaba miyamna saruk yaki bangasi gi miyamgi mifam aduna warep kaya suloki aduga warep singi manungda atopa turel amatada tawdaba mawngda Thawal Turel da chahi ani hena machine mining tawduna lakpana
turel gi fibam ka henna kai krabana maram oiraga turel asida manual mining taunaba regulate tawbagi mathau tade maram asina thawal turel dagi makhal amatagi maungda nunglengoi pekpa yahanaba karigumba regulation semlakpa matamda makhatana thawal turel dagi makhal amatagi nunglengoi pekpa yahandaba amadi thawal turel gi kaitaraliba saktamasi kananaba hona binaba haijaba haiba ware kayama yauri isuna direction piba ai bagi wakal gi mami August 13 kauba music video album ama ngasi Manipur Press Club ta lingmabam manibabu assistant director program DDK Imphal na phongkre ngasi gi thoramadu da PH Deven Sharma president amuko Heights Ibotombi Kuman national awardee Khuraijam Athoba general secretary amadi KSH Kamesona mathangsina athoiba mitunglen akhanaba mitunglen amadi thorom oina sobyaki Myanmar की Foreign Secretary EU Menna Luchingba Timama Bangladesh की Cox Bazar लेबा Rohingya camp जलाक्तुना यंसिलक्रे Timaduda South East Asian countries सिंगदगी म्योय कयामरुम यावकी अमदी Rohingya सिंग अदुना मकोय Myanmar दा हनना बकन हाइकी Bangladesh की refugee commissioner Mohammad Abul Kalam na haiki Bangladesh ta leiriba refugee singa citizenship pami aduga Myanmar government na saba camp singdadi leingde Rakhine province da leini hairi aduga Bangladesh mafam kaya da Rohingya refugee laktara mathoi rom leiri hairi Karnataka Chief Minister B.S. Yadurapana confidence motion da mai pakraba madi appropriation bill pass tawkrabagi matungda Assembly Speaker K.R. Ramesh Kumar ngase pham thadokre pham thadopagi cherola do Deputy Speaker da Pishin K mahana haikibada tha taramari ki office leiringai da bhabtana madi constitution gi makhada thabak tawki mahaki hek ngamjaba thakta office ki dignity ngana thabak tawki Ramesh Kumar na rebel MLA taramari bo disqualified kahunki hanana MLA ahumsu disqualified pikrabane Irai numita Chief Minister oina wasak lokraba matungda Governor na Yedurappada tha amagi matam pikibani hairi Aroibada maroibu pau umhana pizari Health and Family Welfare and Art and Culture Minister na Ayos Hospital Amasanga grade wina na Kutramapal Suba Annual State Exhibition of Art Hodokre Numit humni sathakataba Integrated Farming System and Processing and Marketing thereof Haiba Hiramda Lomi Singi Training Program among asidagi hokre Loinana Hostel amasung boarding gi standard guidelines semnana ba Human Rights Commissioner na suggestion kaukre haina khaide mani na haikre ngasi damakta di mes paudom loisinjari myambo mohana khurumjari